National Highway 37 lambi sembagi manung chana Longmai Part 4 amadi 10 AR Camp marakta nauna saba Culvert Kaiduna Culvert atuki nakal animakta malpuba yauna Gari kya Panduna Leire hairi aikoigi none correspondent na pirakpa pawgi matungina NHIDCL gi makhada Ganpati company na Culvert ase nauna saba matabda quality maintain tawdabana heavy loaded truck kaya chatpada kaikhibani hairi Culvert ase sabada 10 mm amadi 8 mm gi yacht sing quality leitana sizinabana maram oiraga gari achoba chatpada kaikhibani hairi haukiba matam kya lambi paring asi sembada leiriba thong amadi Culvert kya quality leina thabak sunaba taksin khiba tuda higher authority na nachungdana leibadage Culvert ase nauna sarabasu kaibani haina mafamadu ki miyamna penda bafongdorakli amaromda Gari kya Panduna leibadage miyamna khudongcha daba kya mayoknare hairi aina hojik lejeri ba si National Highway 37 between 10 Assam Rifle amadi Longmai Part 4 Peaceland None District Makhada Laiba Lambi National Highway 37 dani hojik NHIDCL na pairiba project gi makhada Ganpati company na sariba lambi amadi thong gi phibam se yam quality maintain tawdaba mami yam sauna ori hojik che 8:30 pm tagadore hojik lambi mayai sida kalbat moina sariba se 10 mm na sabani na heavy loaded truck se satpa yadre kaire aduna both side ta lambi marak sida vehicle stranded tawrga laire